Heart attack tawbadagi Sky Hospital da laikanariba veteran politician Risang Kaishingi fibam phagatle Chief Minister na luchingba kangbo amana anaba hangkre. Numit mangani chumna chatarakpa Manipuri khwaidagi chawba yausang kumai ngasi loisinkhre. Amadi Tongjai Maril District Demand Committee na Tongjai Maril bu mapung faba district ama ohelo haiduna National Highway Contractorate yauna mafam kharada March 19 ge ahing nungyai pung 14 gi ban gaukhre. Kurumzadi miyang tabiri bismutaram oksari hojing mapung ba pausing Heart attack tawbadagi hawkiba March kumangagi numidangdagi Sky Hospital da laikanariba veteran politician Risang Kaisinggi fibam phagale ngasi Chief Minister o ibo bina lujingba kangbo amana Rims Road da leba Sky Hospital da chatuna anaba hangkre. Chief Minister na lujingba kangbo aduda Speaker T.S. Lokeshwar IFCD Minister ngamthang hawkip MLA K Ranjit amadi MLA KSS Biren Susar yaki Manipur da leriba tongan ba furup sing nungsi chana na hingminarakpa amadi lamdam asida khunda minarakpagi matangda Chief Minister o ibobina Risang Kaisinga hakthengna na wari watai sanaki loinana Hindu lining amadi Christian dharma laktringai gi mamangda karamba lining chanarambagi habagi matangda su Chief Minister na wafam kaya phongtopaga loinana mera wayung bagi matangda chungmi tami amatani machirmana oina leminarakpani haina wafam phongdoki Risang Kaising nasu wari watai sanaba aduda saruk yabaga loinana nungsi chanana leminabagi matangdasu wangangki. Water leirami ado koi si singda koi si loina bulak leminabani tangkunna mayam bani hai manaun pa yai masina chakri khra haina ado ising se ada koi ranjit ki sugunu hampana ma leibse si hulaga irabanti river somne thada gibdi ma tampak se singsi slowly sum mayang tagiba adagi bi taba yarpa bi taba yarpa maitai sina masi manau yai ma wai khara simba haigadra phatta ba haigadra aduna kumthagiba aduna tangkon sina mayam han chingda dum le hore aduna khoi gi meragi ima thamai than ban ama leida adu digi mayam mana singni yang kuda ina unu padu kamu tauri keramai Tungda Chief Minister o ibobina Manipuri Congress Party ki luchingba ama oidiba hana Manipuri Chief Minister oidamata natana MP kayarak oidamlaba veteran politician Risang Kaisinggi anaba fagatpa oidasanu haina mapugi mafamda thauniki 1908 Rikim how no come below the Pakona, Roman below promising that Duncan below I don't need to go. Hide even Brother no way there. Brother no way and they say line is shimmy. Tiny way. I don't show you never took I Sky Hospital ki chairman oriba Dr. L. Siam Keshwar na anabagi fibam yabna phagale karisu khudong thingnai oidre haiba wafam ISTV News da phungdoraki. Kaising is 97 years old. He remained healthy until last Friday. Ini mamang over Guadua. Good Friday is function as we all the crowd were stressed over no money. Mundanga Timada. We on the phone to chest pain or sweating to the said with the heart to support many heart attack. See exclude what I had or be I hide enough. Two no Pubiro hide Sky Hospital for a key. And the ECC of the name of the blood test of the heart attack and found over the treatment, immediately treatment, however. And then I'm immediately my chance of survival is less than 90% over me. A city within the next 48 hours, in the following 48 hours, my chance of survival has gone up to more than 95%. Then I hope he will go home alive. And let's hope for the best. Numin mangani chupna chatharakpa Manipuri khwaidagi chawba yausang kumai ngasi loisinkhre. Mangani chanba aroba numita kumai ga mari lenana nat kyoba thoram kaya su mafam kaya da pangthoki. Amaromda mafam kaya da naha oidiba nupa nupi sing aber tainaba amadi ising hainaba uki.
lambi da lakpa gari kaya mafam kaya da ngaiduna leiba miyoi singna phataba ising yauna ising chaishinba amadi hainabana mapung oina unake gari machamadi achauba singda nupa nupi sing masing hena tongduna lambi da gari kanna thaubaga loinana law khongduna chanake gari singda ising syntax fawba puduna ising hainabagi thabak chatake kumai manungda khudong thiba amadi pamdam thodok thoktana ba Manipur police na thabak kaya lokalabasu miyoi kaya na ain ju wangmada kumai asida saruk yari masida imung manunggi ahal laman singnasu macha masu singda athingba pibagi mami taba udri aduga laibak thiba amadi yaukshang manungda gari accident amadi khana chainabagi thodokta miyoi ani lekhidabaga loinana miyoi chamangi mathakta aso apan nangki Jadaga sida numit mangani chupna chatharakpa yaukshang kumai manungda pangthongna khiba lekai gi sports meet ngasi ayamba loishin khibaga loinana mana mathum yenthopagi tharam sing pangthongna ki ngasi loishinba numit ki ayukta state level marathon race yauna atei lamsang lamjel sing pangthongna ki Amaromda yausang kumai manungda police na akan bathabak lokhalabasu Imphal gi mi chinba maroiba lambida chahi nauriba nupa macha singna makhoi motorcycle su tawduna miyamna lambi chathok chasinda khudong chadaba mayok hale masi matangda miyoi kaya na Facebook ke khutangda ISTV news da khangalakpada motorcycle su uliba si khazitang soibada mamal yamnaba miyoi si mangwada natana gari su mangadoribani miyamna chanariba lambida asiguma motorcycle su pangthokpa sida police sing kadai da chatkrabagi haina hanglakli Manang na pada leiba miyoi sinasu tawriba thabak adu thingbagi bahuta miyamna chatnariba lambi thingjillaga miyamda khudong chadaba mayok nahanbada pukning thogatpasu yawi hairi amaromda inkhalakliba angangsingna masagi haithoi singthoiba uliba adu miyoi kharana makhoibu hena chawhat hananaba hotnabaga loinana makhoigi damakta adugumba so tawfam ama sembirabadi hena afaba oigani haiba wafamsu thongdunarapa yawi ngasi yausang numit mangani chanba aroiba numit asida kumai asiga mari lenana chatharakpa holi isei sapagi thorum kaya Sri Sri Govindaji laisang yauna yum kaya da chathanaki matam kaya gi mamangdagi yausang kumai ga mari lenana chanabi ama oina chatharakliba holi isei sapagi thorum ngasi su leptana pangthongnari ngasi yausang kumai loisinba numita National Highway Kuntramapan gi Mantri Pukri da leiba route Kuntramapan mapada inkhalak liba masing yamlaba nupa nupi sing laktuna isei tharaga jagoi saduna ising hainake masina maram oiduna highway asida traffic jam thoktuna lambi chathok chasin tawbada chauna apanba oike mafam aduda security person kaya leirabasu athingba pikide Flyover makhagi uripok chakriko mayada yausang kumai gi mingda nupa nupi kaya ithak irangi mawongda ising caption aduna harauba phongdonaki masina maram oiduna lambi chathok chasinda chauna apanba oike asigumba thabak chathabada home department ki fire service ki fire tender ani yaukshinduna mafam aduda khamduna leki loinana tongan tonga ba mafam kaya dagi lakpa nupa nupi singna fire tender gi ising kapnaba pipe sing sizinaduna ising kapnaba gi thabak angakpa mawongda chathake Nubin mangani chatharakpa yaukshang kumai asida Manipur police na asoi angam thoktana ba akan chection tharang lokhotuna laklabasu asigumba thawong sing chathabana praja section kharada penda fauna ke ISTV na phangba pauda Manipur police ki team na thawong asi chathadana ba mafam aduda hakthengna changsinduna thingna bahona ke adubu mari lenaba district magistrate ki ayaba che yawi haibadagi police kangusu karisu toba ngamkide Tongjai Maril District Demand Committee na Tongjai Maril bu mapung faba district ama oihalu haiba davida hayeng March 19 ge ahing nungyai dagi March 9 ge ahing nungyai fawba National Highway kuntraga taret yauna mafam kharada pung kunmari ge ban kaure haina committee ge vice chairman Gangam Lung Panmaina phongdokre ISTV news ka unaba amada mahana wafamasi phongdokhibani unaba aduda committee ge joint secretary R Din amadi information secretary R Gonmei su sarukya ke Gagamlung kapamaina makhatana ban asi National Highway kuntra taret ki Kaitel Manbidagi none fawba amade khongsangdagi Golarthon Police Station fawba loinana Tongjai Maril gi Jinikondagi Riengpang fawba amade Loktak Project ki Lematak Power House tariba maroiba lambi singdani haike Manipur Sarkar da kayarak hana memorandum pisilabasu thausabi debadagi khongthang asi lokhalapani haina phongdokhi aduga nipamacha sab matamda akhoi memorandum pirga ngasi phau CM mathang lakse pijari adubu sarkar na kri kumba
amtak lokhat pa tawbide akhoi gi demand se moina krimta khangbide maram aduna akhoi ngasidi 28 March midnight digi hauna 29 March midnight phause akhoi total ban oire haibse sum hajabne karigumba masi sarkana si phamunungda karigumba mieng changbi targi asidge henba democratic forms of agitation se indefinite oina ban torkani haibse akhoi gi committee gi phirepni Amarom Kausabung Subdivision Demand Committee na Kangbai Subdivision Thon Kibagi Mayokta Manipur Sarkar da Tanduna Lakpa Dabising Sarkar na Mapungfana Tabakto Ontok Tabagi Mayokta Kausabung Subdivision Demand Committee na ngasi ahing nungayadagi Tidim Lambi Amadi Kausabung Subdivision gi mafam singda matam kaktana ban kauna na ba ngarang pangthokiba mifam na warip laukre ban manungda fire service medical water supply amadi dharmagamari lenaba singdi komthokani hairi Hana Tombisna High School Leramba Mafam Asida School Adubu Mutalaga Manipur Sarkar na Kaitel Sabagi Tabak Chathariba si Kumang Chokshina Changsili Works Minister Dr. Ratan Kumar Nasu Kaitel asi Akang Naba Matam Amagi Manung Dal Loshinduna Kaitel Fambi Ima Ibel Singi Awaba Kohan Gani Highway Wafam Fungto Palekrabani Kaitel Sariba Mafam Asida ISTV News na Numit Karani Gimamangda Chatuna Yang Shiluba Matamda Tabak Ningtina Suba Thenaraki Panbayai Kaitel asi Jahi Ahumlongi Mamangdagi Saba Horakrabani Kaitel Sana na Baleba Kotopada Migi Koki Saruk Yauna Saru Polang Kaya Fangbadagi Tongan Ba Organization Kayana Saru Polang Adugi Chapsaba Marima Kong Kangdrabadi Kaitel Sabagi Tabak Chathabaya Roy Haida Matam Kara Ating Baleram Labasu Madugi Warushinama Fangdringeda Kaitel Makatana Saba Horakibani Amaromda Tombisna High School da Housing Tabak Shuriba si Kudakta Lepu Manipurda Achumba Putokadaba Angi Tabak Toriba Sing Kari Tori Haina Kangla Wayal Loop Kanglana Tadropa Cherol Amana Kangalali Jerola sina maka taraduna malema sida amatangairaba lamdam asigi puwariga sagonaraba nupi oibi imagi mingda matamadugi Rajkumari Tombi Sanana lebag asigi tungi mirogi dabak kathok lamduna lingkhalamba Tombi Sana High School asibu Manipuri Congress Sarkar na karamba policy da muthatpa pamni banu hanglali Tombi Sana High School asi kaitel onthokpa pamni bagi maram karigino ireibag izati masak khangdraba Manipuri ngamkai masak munna khangdaba Rajniti Party ama lebag asida leire haidi Tombi Sana High School da matam amada Japanese Hospital legani honarami sel lauthokraga tokiba ngatani school asida sifai thamjinba ngamba Chief Minister Okram Ibobi Sarkar na tawningbata tawba ain letaba lebak ama oire hairi Pawi Marathana timba break amata Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu Combined tutorials for CBSE. Admission open for 6 months foundation course for class 9, 10, 11 and 12. 3 months vacation course CBSE class 11. Class starts from 4 April 2016. 2 months Sainik, Navodaya and Outsider during vacation course CBSE class 9, 10 and 12. Class start from 1st May 2016. Then service separate postal available for both boys and girls. For details, please contact Combined Tutorials Office, Sagotan Moirang Merak Machin Bus Parking Imphal. Break metungda taram nuksari Pripaki Red Army na hokibai English chamapan Manipugi March kuntaruktage hauna leptana pangtokuna lapagom March kuntarukta handak chahigi oinasu kuntraga taruk shuba Red Army uprising thoram lamdamasida kundariba tongan ba kanglop sing amadi jingmi tami singa kusamnaduna mapungfana pangtokre Thorabasi Luki Central Headquarter General Headquarter Tactical Headquarter Base Area sing Transit Game amadi Training Center sing dasu pangtoke Red Army ki Chief of Army Staff Lieutenant Colonel Ahiba Angom na Athoiba mitungnen amade General Staff Officer amana thoromapu oiduna ngapigani General Headquarter da pangtopa thorom amada Chief of Army Staff na maira chukhatuna thorom haudoki amadi
G1 Major Roger na Luki Machu Tare ki Firal Chinkapaga Loinana Red Army Singna 11 character song Saktuna Thorum Haudoke. Laikidraba Athoba Sinda Minute Ani Tumina Leptuna Yawolgi Ikai Kumnabasu Utke Loinana Revolutionary Gun Salute Piduna Ningtam Yawol Lanteng Asigidamak Tawaina Pontapi Kraba Laikidraba Athoba Sinda Yawolgi Ikai Kumnaba Utke. Tarom Gamari Lena Ahiba Angongi Warolda Kunai gi hongloliba masak asida Red Army singna logodaba thaudang amadi fidep ki matangda mapung faba wafam ningsingki Tauram mapugi warolda Red Army singda party gi ningtamba amasung manaba kunai habagi pandam adu fangdriba fawba ningtam yawal lanteng jangshillabagi wafam ningsingki Tauram asibu lamdam asigi chingmi tami miyam hubna sarap yaduna ningtam yawal lanteng asigi damak Tawaina Pontapi Kraba Lekidraba Tobasingda Ikai Kumnabu Utkiba Amadi Red Army ki Mai Papagi Lanjang Kaya Adugidamak Tauna Ningjel Pikiba Amadi Pungning Togat Kiba Singidamak Tagatpa Pundorali Red Army Sina Lup Asina Pamliba Ning Tamba Masung Manaba Kunai Haiba Pantung Adu Fangdriba Fawba Leptuna Miyamgi Yangnaba Imperialist India ki Matakta Ning Tam Lanteng Chathaki Gani Haina Aina Tinkrabat Lubasigi Assistant Secretary Publicity and Propaganda Lebanga pa luwang na tatrok Cherol Amada Pundorali. Ngasi numidang waram Imphal West District Police ki Additional SP Law and Order Dr. Ibom Chagi Miyang Makada Singzamay Police ki SDPO Amadi OC Imo Chana Lujingba Police Kambu Amana Chinga Makata Hangba Hotel Chinga Maka Matel Mid Hotel Amadi AS Hotel Dagi Ainaya Dabamongda Yungang Beer Amadi Yungo Singyolamadi Fagat Kray, Fagalaba using Adudi, Yungang Cash, Taruk, Beer Cash, Mari Amadi, Yungo Liter Chamagatarani, Salai Amadi, Junga Maka upon Benubi Luki, Musing Yauna, Fagalaba using Adu, Miyamamangda, Maitaduna, Mahanke. Easter Sunday Gitorom, Ngasi Manipuri Mapungada, Christian Lining Chepasing the Pangtona Kray, New Lambulan, the Laiba, KBC Center Church, the Easter Sunday Gitorom, Lining Lashon Kayagaloina, Pangtoke. Easter Sunday ki thoramasi karigi pangtho libano haibagi matangda KBC Church ki pastor onko haukibna ISTV News da wafung kayasu phongdokli. We celebrate Easter Sunday to commemorate the resurrection of our Savior, and we're happy that we worship the living God. Panthoibi Nritya Mandir na sinduna ngasi mandir asigi holda World Theatre Day ki palan thorom pangthokre thoromaduda Dr. I.S. Kangjam L. Birendra Kumar Amadi Atay Masaknaba Myoy Kya Susarayaki Dr. N. Prem Janna Manipur Theatre da Nupi Singi Saktam Haibasida Wangang K Theatre Center Manipur ki President Waripan Nabana Manipur da Theatre Toba Group Chamagyang Kairom Lay Masig Manung da Chamaganifu Mangarom di Theatre Center ki member Oi Adubu Maya Masig Manung da Tavak Fazana Tobadi Khud Tekpada Pangyam Yamde Manipur da Cultural University Linglaba Madi Policy Siam Labasu Theatre gi Masak Kari Oidi Habasi Nainaningai Oi Haike Panthoibi Nritya Mandir gi Artistic Director Y Kogena Jahi Khudingi Thoromasi Pangthoktuna Theatre gi Matagda Nainaba Wangangba Madi Jahi Khudingi Oina Piba Pauja Sing Nainabana Mapung Oiba Saruk Oidi Haike Prithiwigi mafam khudingmukta sinba thungna World Theatre Day gi message asi pathokpa aduga masigi maramda khanna nainaba theatre gi maramda khannaba asi na maruoiba thabak thorom singni adna Panthiwi Naitya Mandir su 1978 tagi hadigi 2016 sibao akoi World Theatre Day si leptana pathokna lagli Marathana temba break amamo
ꯀꯔꯤꯒꯨꯝꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯃꯥꯌꯣꯛꯅꯕ ꯊꯣꯛꯂꯕ ꯃꯔꯣꯏ ꯃꯔꯥꯡ ꯌꯥꯝꯅ ꯌꯥꯎꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯃꯄꯥꯜꯗ ꯇꯣꯏꯅ ꯆꯥꯕ ꯂꯤꯚꯔꯗ ꯑꯀꯥꯏꯕ ꯂꯥꯛꯂꯕ ꯅꯠꯇ꯭ꯔꯒ ꯂꯤꯚꯔꯒꯤ ꯃꯄꯥꯟꯒꯟ ꯁꯣꯟꯊꯔꯛꯄ ꯇꯥꯔꯕꯁꯨ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯂꯤꯞꯁꯥꯐ ꯁꯤꯔꯞ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯣꯝꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯅꯕꯒꯤ ꯄꯥꯝꯕꯩꯅꯤ ꯗꯥꯏꯕꯦꯇꯤꯛꯅ ꯅꯥꯔꯕ ꯑꯅꯥꯕꯁꯤꯡꯅꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯔꯕ ꯂꯤꯞꯁꯥꯐ ꯀꯦꯞꯁꯨꯜꯁꯨ ꯐꯪꯕꯤꯒꯅꯤ ꯂꯤꯞꯁꯥꯐ ꯁꯤꯔꯞ ꯑꯃꯗꯤ ꯂꯤꯞꯁꯥꯐ ꯀꯦꯞꯁꯨꯜ ꯅꯥꯔꯒ ꯂꯥꯌꯦꯡꯕꯕꯨꯗꯤ ꯅꯥꯗ꯭ꯔꯤꯉꯩꯗ ꯆꯦꯛꯁꯤꯜꯍꯧꯕꯅ ꯍꯦꯟꯅ ꯐꯩ ब्रेक की मतुंग दा मुखाना तराम उचरी ngasi numidang pung 8 khara helakpada sakhandaba sina uripokta leba ISTV gi chief engineer oiba Robindro Sharma gi thongal da hand grenade langsinduna pokai halamle thodo aduda aso apan amate yaukide bom pokai bagi pau hek phangbaga police kangbo ama mafam aduda changshinduna yengsinki Emerging social issues and law haiba hiramda nomugeba khananenaba mifam ama ngasi Cherap court ke conference hall da pangthokre Human Rights Law Network na sindura pangthokeba khananenaba mifam aduda senior advocate Khaidam Manina moderator oiki LMS Law College ke lecturer Chongtha Momona Violence Against Women and Children in Manipur Human Rights Law Network ke Assistant Director Thokchom Premilana Right to Food and Law amadi Director Rakesh Mehawamna National Security Act Inglisini tarahumdoi haiba hiramda wangangki khananenaba mifamgi wahawdok piraduna senior advocate Khaidam Manina Manipurda afaba sasan leba ngamdriba asi miyamna miyamgi mihut khanbada lanbadagini miyamgi ihul amadi hawrafam ningthina khangba miyoi khanba mathau tai lakadorba general election da miyamgi apamba makhut thinduna tapa ngamba miyoi khanba matam oiri masina Manipurda tholiba thodo wathoksing asi loisinbada mateng oigani haiba mot piki akoigi representative thabada mi ona thagat cheba mi kumba khudom bi thangat pangamba maron thokpa adoge issue mayam khangba Manipur karino Manipur karam ori Bharat karamain tinsinki ILPC karino Armed Forces Special Powers Act karino Sanmilana si tawlipsina karino akoina mayok na ribasi karigino sing tam anima khaibong tawna ribasi karigino masi karamai tawga ko kani haiba mayam se masi kutna khangba adumba maron thokpa mi manba mioi impu akoi thagat padarka le MGNREGA gi makada Bamon Kampu Gram Panchayat ki manungda leba beneficiary singda Panchayat asigi Pradhan TS Bhuvana Yenau Singh Yenthokre Jingtam Social Welfare Union gi sanglen pangthopa Yenau Yenthopagi thoramanduda MGNREGA gi State Nodal Officer Ibochowa BDO amadi TS Chawbasu Saruyaki Anba face da beneficiary taramari khanduna kanaba pikraba matungda ngasi miyoi nifugama thoida Yenau Singh Yenthoke Gram Panchayat asigi oina beneficiary marfudra nipanda Yenau yankai pibaga loinana yengonsu sabigani haina pradhana phungdoke MGNREGA hairaga lambi semba drain chanba pukri tawba oina miyamna khanariba asigi mathakta poultry farming amadi livelihood mission kaya yauri haina phungdoke Kanagumba han ba khwai phase daga pi hi ba kamu du di marung ko ena nuai ba ikoi da achievement lakpa ma gi nuai ko phangi masi gi penja bu su ko da phangi madu khaki pot ni ko na hai ba di imung du gi kana ba phangi ba do adu gi pandam da masi ma ko la khat chawani ma khap da ba tu thau lai ba 67 gi program di sena district na so ikoi da aya ba pibi ra ba o ke gi ko pikari adu ga fishery hai ba program gi ko la khon da ba wa khalon du handa ki sakki ba gram sabha de ko nepcha Paul Miratana Tabaki Pau Amok Fungbigani. Tabaki Pau Lobirase Border Police Force BSF Central Reserve Police Force CRPF Indo-Tibetan Border Police ITBP Amadi Sastra Simabal SSB gi oina Assistant Commandant Janin Humbra Longnaba Union Public Service Commission na parikha pangthokadori Pham Singh asigi manungda Border Security Force ki post kunipan CRPF ki post marfudra taret ITBP ki post marfut taret amadi SSB ki post sankhai nipani Sahi kundagi kunmanga phawgi manungda laiba graduate pass toba miyosingna laglibar April ki tang nipan phawgi manungda online da register toba yagani June ki tang kuntarukta parikha pangthokani parikha center Imphal oigani hairi Staff Selection Commission na Group B amadi Group C ki posting longnaba parikha pangthokadori
मसागी चाही कुंदेगी कुंट्रा फावगी मनुंग दरिबा ग्रेजुएट पास तौरबा मियोइसिंगना हयेंग मार्च की टांग कुनिपान फावगी मनुंगदा ऑनलाइन दा रजिस्टर तौरपा यागनी मे की टांग निपान अमदी कुनिथोइदा इम्फाल दा परीक्षा पांगथोकनी हाइरी मथक्ता पलिबा थबकी पाव असिगी अकुपा मरोल बाबुपुरा दरिबा जॉब सेंटर दगी खंगलबा यागनी अमरोमदा CRPF ग्रुप सेंटर इम्फाल की कांस्टेबल ओइना टेक्निकल अमदी ड्रेसमेन खर लौगदौरी हेना कुपा मरोल ग्रुप सेंटर CRPF लांगजिंगदगी खंगलबा यागनी हाइरी थबकी पाव उतांग सलोइजरे हौजी मखा तबा पाव मु लौबिरसे मखा तबा पाव सिंदा हंदकी याउशन कुमै मनुंगदा इम्फाल सिटी की बरुइना पौना अमदी थंगाल कैथल एरिया दा अमोदा काय कयाना मरम ओइदुना मियामदा खुदुंग चादबा खरा लेखिबा असि येंगलगा ngasi अरैब कॉर्पोरेशन की स्टाफ सिजनदुना सेंगदोले हाइना इम्फाल म्युनिसिपल कॉर्पोरेशन की सिविल सॉलिड वेस्ट की थौपुरीबी असिस्टेंट इंजीनियर CS मेनेकाना ISTV न्यूज दा फोंदरोली मान मखा तारादुना नोमदा अमोद अकाई मेट्रिक टन मरिफुरोम की चांगदा इम्फाल सिटी एरिया दगी खोंगपंगमी चही खरगी ममांगददी अमोद अकाई असि चादा हुंफुरोम ओइकी अमोद अकाई सिंग लेतनबा मखा ताना महौसागुम थबक चथरगनी हाइकी IMC की स्टाफ आराक पखरना अखोइना पखलगा ngasi अखोइगी बाजार से सेंग अखोइ सुमाइना होग्रे अखोइदे खतंग खुदोंग चादबा मना अखोइगी दी हुजि हुजि अखोइगी लमदेंग प्रोजेक्ट सिना अखोइ होगदबनिना अखोइना टेम्पररी दम साइट से अखोइना साइट इम्फाल ईस्ट टू वेस्ट टू अदुम अखोइना थीरगा तौबसिदा हुजि इम्फाल ईस्ट थादबसिदा यावसंगी फेस्टिवल लेबनिना हुजिकी फील्ड जिदादी मोइगी स्पोर्ट्स तबनिना मोइना थादबदो यावसंगी थादबनि नाइते खोते हाबिगी अखोइदो खुदोंग चादबसु खरा लेबा दो यारिगै दी अखोइ ऑफिशियल सिंगना देगी अखोइगी इलेक्टेड मेंबर्स सिंगना अखोइगी मयाम सिना अखोइगी थादबमसे मथंगी यावसंग लोइरगा तौबो खोपगी सिदा अखोइना अंगा सिनबदो अखोइ ngasi देगी दी अखोइ थबा मफम अमदा मुचाननाबदो अखोइ ngasi देगी अखोइ सिनबा होख्रे खुराई एयंग पली लंबी की अकोइबदा लेबा मफम सिंदा यावशंग कुमै मनुंगदा चथबा निशा थिंगबगी सरुगम ओइना लंगदाई अपुनबा नुपी लुपना तोंगान तोंगान मफमदगी फागलपा यू लीटर चामरोम ngasi मिया ममांगदा मैथादुना मांगनख्रे नुपी लुपकी लुचिंगबी अमना फोंदरपदा ममांगदगी हौना लुप असिना निसागी मायोक्ता चथरपा खोंजंगी सरुग अमो ओइना यावशंग मनुंगदा यूसिंग फागतपनी हाइकी अखोइना ngasi योलिंग मखै अदुम चथजगनी पतुंग कोइना चथुम चथगिनी ममांगदसु अदुम चथजग्रबनी मसिगी थबासे अदो मसि मतुंगदा अमुहना तौबिदनबा हाइदना ISTV की खोंगदा हना हाइजरी ngarang numida waram sakangdaba singna langol reserve forest area da mai tharamadagi paksana lamai chakiba adugi matangda su bioi kayana Facebook ki khutangda ISTV news da masa masagi mot thamlali thawdo du khwaidagi hena nungai taba madi biamgi lanthum mang tahan bani masida ekoi pumnamak gyan taminaba changi hairi tolop charaga leriba forest department ki miyosing kadaida mathau toribagi haina hangnabasu yaurali amaromda game village hek lakpadagi langol gi chingi mafam kayada lamai chakpa amadi umang wamang nomongi koksilakpa hengalagli haiba wafamsu phongdoknarakli ngasigi sanabagi pau boyai ningthaujamdagi phungbigani थागचरी ngasi sanabagi pauda KSA Sports Festival Kanglepak Student Association duna masana taru pangthokpa manga suba Kangli Mega Sports Festival ngasi loisin bagi thoromda Jenims ki director Dr. Devel Laisam Kanglepak Student Association ki president M. Man Mr. World Bodybuilder Bobby Ambam amadi atei miyoi kyasu saruk yaki satharaki ba sports festival asigi ngasi aroiba numit ki sanakiba inter JCC football trophy ki aroiba match M Suna KSA bu maiti ba pikre sahi 33 mak inupa masagi Kanglipak football trophy ki aroiba match Imphal East District Football Association na District Sports Association Bisnupur bu maiti biduna champion oikre winner oiraba team Imphal East District Football Association da trophy ga loinana lupali singkun amadi runners up taraba team District Sports Association Bisnupur da trophy ga loinana lupali sing taramanga piki inter JSCC football trophy gi winner oiraba team M Suda trophy ga loinana lupali taruk amadi runners up taraba team KSA da trophy ga loinana lupali sing mari piki
Volleyball. Recent Youth Club Moirang Pokna Anisuba State Level Inter Village Volleyball Tournament ki champion oikre. Recent Youth Club Moirang Pokna Sinduna Club Asigi Grounda Team Taranitoina Group Mari Tokna Kaidotuna Tha Asigi Tangkuni Twidigi Chatarakiba Anisuba State Level Inter Village Volleyball Tournament Ngashi Loishin Kre. Loishan bagi thoramda Lok Sabha ki MP Dr. Thokchom Maina Hana Recent Youth Club ki General Secretary Oemba S Ingosa Konthokjam Kendra ki MLA K Sarat Yaro Bamdiar Zilla Parishad Member S Nabakumar Maitei Amadi Oriental College ki Associate Professor Ahibam Anandana Thoramba Pusing Oiki. Satharakiba tournament asigi ngasi aroiba numit ki sanakiba match ta Yumbu RYC Moidang Pokna ISYD CCL Haikru Jambu set ahum sino kumanga taramapal kumanga taranipal amadi kumanga tareta maithibu piduna tournament asigi champion oikhibani. Satharakiba tournament asigi best player gi mana Yumbu RYC Moidang Poki Sanaroi KS Aiphabana Takre. Best setter gi mana ISYD CCL Haikru Jam gi Sanaroi N Harisanna Taki. Winner oiraba team RYC Moidang Pokta Lupa Lising Tara Manga Amadi runners up taraba team ISYD CCL Haikru Jamda Lupa Lising Tara Thoramba Pusingna Piki. Satharakiba tournament asida semi-final da Mighty Oraba team YDC Urembam Amadi NYDC Khaidem Su Lupa Lising Ani Piduna Puning Taugatki. Tagajari boy hojik ngasi nomugi oiba engasai gi pau pizari. ICAR Lampel Patiki Pangba Pauda Nasigi Kwaidiki Sakiba degree Celsius Matoi Tasmik Mapal Kwaidiki Ingba degree Celsius Tarani Tui Tasmik Manga Nukshit Yauba Ising Manil Gisang Ayukda Sada Marpumafa Nuktilda Sada Yakai Wiki Nasigi Nong Takide. Heart attack tawbadagi Sky Hospital da lakanariba veteran politician Risang Kasingi Fibam Pagale Chief Minister na Luchingba Kangbu Amana Naba Hangkre. Nimin mga ni Chief na Chatrapa Manipuri Kwaidagi Chawba Yaushang Kumay nga si Loisin Kre. Amadi Tongjay Maril District Demand Committee na Tongjay Maril bu Mapungfaba District ama ohelu haiduna National Highway Kuntra Taret yauna mafam kharada March 19 gi ahing nungai dagi pung 12 gi ban kaukre. ISTV ne pizeba pau mata sinjari mien ta bidi bisu mukana khurjari.